Uripokta Saba Ramkrishna Mission School ki Primary School Chief Minister Okram Ibovina hangdokre. Amadi ngarang numindang yuar hakiba aduda amangata thokibagi pau leptana lakle. Khrumjare ISTV pau miyeng tabiriba singmutaram nokjare hauzima pungiba pau Sarkar gi leiriba education amadi health sector asi khaktana miyam gi thabak tawbada awatpa kaya leiba maramna sector ani asida mission school na chingba lingkhalakpada sarkarna akhanaba miyeng changbani haina chief minister Okram Ibovina ngase Uripokta Saba Ramkrishna Mission School gi primary school hangdopagi tharomda haikre makna makhata na haikibada Swami Singna kathokpaga loinana honariba asigumna Ramkrishna Mission School asi oinana bokona bada Uripok Kendra gi MLA Nanda Kumar amadi miyamna lokhiba thodangbu thagatpa phungdoke Mission asi makhatana district khudingmakta branch amam hangdokna ba hona bada miyam amadi Manipurda leiriba organization singna mateng pangbiu haike Masigi sidi ahobani aduga khoigi sasing sida laik la shu tamgadoriba masigi management da disturb tawi haijabagi wanate masi any samsthan amtana organization tongan ba leiba mayam punamakta aina appeal tawjari khoigi sa shusing sida laik la shu tamgadoriba mayam singsi yengbiraga disturb tawiganu mateng pangbiu haidana ai ngasigi function asigi khudong sabasi laujaraga tongan ba organization leiriba mayam punamakta ai appeal tawjari Education Minister Dr. K.S. Ratan Kumar Ramkrishna Mission School asi malemgi oina aphaba school ama oraklibani asigumba ama Manipurda leibasina daldam asigi education da ahongba purakpa ngamgani haike Industry Minister Govindas Konthawjamna school asi dharma khudingmakta akaiba pidaba apamba dharma chatpada ayaba piba school amani haike Ramkrishna Mission Vidyapith Purulia West Bengal gi secretary oibatanatana trustee amasu oiriba Janalok Nandaji Maharajna Asigumba school ama mafam asida thambada miyamna ayaba pibada thagatpa phungdoke ngasigi thorom aduda Uripok Kendra gi MLA L Nanda Kumar amadi Ramkrishna Mission Imphal gi secretary Naresananda Ji Maharaj na chingba miyoy kya na sarugya ke ngarang numidang pung 3:kunmangarom taba matamda 3.2 Richter scale yauna Manipurda yaimarap oina yuar hakiba aduda amang ata thokibagi pau leptana lakle ngarang yuar hakiba aduna Kekman Amakcham Thawbalda leiba Amakcham Primary School gi building khai school asiga thangnana leiba Muhammad Jamir Khan kauba mi amagi yum amasu school ning khairakpa aduna nansilakpadagi amanga ta thokre thogo da mi asopandi yaukide Amaromda January tang mari gi nongalam daida yuar hakiba aduda amanga ta thokraba Yairipok Kaithel gi saruk kharasu amanga ta thokre January gi tang mari gi nongalam daida yuar habada amangata thokraba ima Kaithel ani nganangi yuar haba aduna ka hena amangata thogan thon kibagi phibam ude mafam kharadadi anoba crack chatpa amadi wal ningkhai bi yauke Amaromda nganang yuar hakiba aduda phangba report ki matungina mioi tararom hospital da pukhatuna laikanake ISTV news na phangba atopa pau amagi matungina Yuar haba aduda Tamelong district ki manung chanba nungba dasu yum ningkhai ba yawbadagi mi asopan nang lihari kaya yamna asopan nang labagi habadi chapchaba khangmangamdre Amaramda Manipur si earthquake zone ni haina khanghai singna haiduna laglabasu Manipur sarkar gi mari leinaba singna thawai yauksinna thabak paikhatpa udri haina mioi kaya na phungdoknarakle ngarang numidang amadi sakhiba January tang mari gi nongalam daida Manipurda yuar hakiba aduda misimina amadi yum kai kaya amangata thokiba adu Karigumba ayung nungsalgi matamda thoklam matarabadi ka hena misimina yarungani pigliba mahiroi kaya lairik tamliba school singda karigumba matamda yuar harakpada kari section thorang lakhutkadagi haina ngasi fawba Manipur sarkar gi mari leinaba department school authority da khangan khibalaitre pibam sida sarkar gi maikaidagi athuba matamda miyamgi punsi amadi lan thum mangdanabagi damak yuar haba matamda kari section thorang lakhutkadagi haibasi pak sana khangananaba sarkar gi pukning singsinnarakle hauzik atenma bem thlawjare
Imphal East, West amasung Bishnupur District ki oina Manipur government ki regular employees singda service loan lawbi khudong chaba pizari athuba matamda amadi araiba mong da lawbi bayagani enna akupa marol gidama contact tobiu Imphal Finance Cooperative Thrift and Credit Society Limited Head Office Loklaubung Branch Offices Pauna International Market and Bishnupur Bazaar Bishnupur. Wanted some electronics mechanics for repairing STB set-top boxes at different places: Bishnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Combined tutors for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016. 2 months Sainik, Navodaya and outsider during vacation course CBSE class 9, 10 and 12. Class start from 1st May 2016. Bed service separate hostel available for both boys and girls. For details please contact Combined Tutors Office Sakolban Moirang Merak Majid Bus Parking Imphal. Unique Education. Admission open. 3 months SA1 Foundation course for CBSE Class 9 and 10. 5 months Foundation course for CBSE Class 11 and 12 Science. Vacation course for Navodaya, Sainik and outsiders CBSE school students. 3 months Advanced course for CBSE Class 11 Science. Girls hostel at the same block. Break matung na taram nokchari. Dr. B.R. Ambedkar gi chama kunmanga suba mapok kumon thoram ngasi Congress Bhavan da pangthokre. Manipur Pradesh Congress Committee na sinduna pangthokhiba thoram aduda Chief Minister Akram Ibobi, Deputy Chief Minister Gai Khangam, Party ki President Tien Haukip Yauna, Minister MLA amadi Party ki mi kyana saruk yakhe. Chief Minister Akram Ibobi na haikibada Bharat na ning tama phanglaba matungda khenaba leiba amadi kanglu masel gi marakta achou masagi thak leiriba sing leitana ba India gi Constitution Drafting Committee gi Chairman Oiduna Achobo Thaudang Kaya Lokiba, Father of Indian Constitution Haina Mingthol Phankraba Dr. B.R. Ambedkar na Pamjaramba Wakalolbu Manipurda Leiriba Congress ki Karmi Pumna Magnasu Pangthoknaba Honaminasi Haike. Sigumba Congress ki saknairaba leader singsina aikoida thambiramba pauta aikoida pibiramiba Bharat ki Sangvidhan se masi aikoi punamakna matam punamakta Mahapurush sing asi kauhom thokte aduna Manipur se Santi oina laiminanaba akhoi punamak chana chinana laiminaba aduga Manipur se sakhotpa adugumba state ama oinanaba hotnabada Dr. Ambedkar gumbuna pambiramiba makoina pambiriba manglana do khoina thabak oina onthoknanaba hotnaraba matamdada akhoi gi ngasi gi celebration sigi wahan thok laigani. Party ki President Tien Haukip na B.R. Ambedkar na loramba thaudang na ngasi Scheduled Caste Scheduled Tribe amadi OBC ki kanaba sing phanglibani mahakna tawramba thabak thoram singbu singthakhe. Ngasi gi Scheduled Caste Scheduled Tribe amasung OBC singna masigi reservation si mahi charaga Indian Constitution gi rights and duty mayam thambiraga aduga the longest and the biggest constitution of the world oibani. Deputy Chief Minister Gai Khangam na apunba samasama oiba pambagi wakalol chetba Dr. Ambedkar gi fazaraba wakalol sing ngasigi mirol na thabakta onthok minasi haike. Dugumba casteism leitaba jat pat ki khenaba leitaba sagai khenaba leitaba Manipuri ekhoi damakti nauna thoi adu mi gi lamdadi machine achouba laina oina lakpase ekhoi mapangi mitopna otpadagidi ekhoi machine na tuhatpi basina hena ekhoi da mudug china kona se hena phawi haidana mayam experience tawre. Fortunately and luckily not as station laiba maruena koi Manipur amdi Manipuri ekhoi di madugi khenabado leitabagi mahawdo madigi punsi marendo ko lele. India da ning tambagi firal ihan hana chingkhat kiba Moirangi INA complex da ngasi nimit adubu ning singba oina humudani thoirak suba chahi gi thoram pangthokre
Department of Art and Culture amadi INA Advisory Committee moirangna sinduna pangthokiba thoram aduda Parliamentary Secretary M. Prithviraj Akhil Bharatiya Purva Sena Seva Parishad ki Jaipur branch ki President Brigadier V.D. Singh Nirwan Netaji Subhash Chandra Bose ki Masunupi Renu Malakar Art and Culture ki Director Dr. K. Susila Moirangi SDO Muhammad Sulaiman Daulat Khan amadi Hana Colonel Oiramba R.K. Rajendra yauna miyoi kyana saruk yake M. Prithviraj na haikibada INA amadi Netaji Subhash Chandra Bose ki maramda inkhalakliba nahasingda khanganba mathau tai haike Dr. K. Susilana loisindana leiriba INA gi quarter asi athuba matamda loisilagani haike V.D. Singh Nirwanna Bharat ki ningtam ihauda laukiba thodangbu ningsingduna numit asi Bharat pumbada suti lauthokhaningi haike Renu Malakarna Bharat ki atai freedom fighter singbuna mahaki mapubok Netaji Subhash Chandra Bose ki damaktasu April 13 gi matangda mipum tingna khanganingi haike The history was actually of independent India was written in 14th April 1944. किसी को नहीं पता और हम लोगों को सबको अगर मेरी माँ कहती थी अगर हम इस कमरे से एक प्लेज लेके चलें कि हम अपने करीब के 10 लोगों को बोलेंगे कि 14th अप्रैल 1944 में क्या हुआ था कहाँ हुआ था और मणिपुर स्टेट का जो क्या योगदान था अगर हम 10 लोगों को बोले हर कोई जो यहाँ पे बैठा है तो जरूर लोगों को पता चलेगा तब इतिहास की हिस्ट्री में क्या लिखा है नहीं लिखा है वो अपने आप से बदल जाएगा Fair Service Day gi thoram Manipur Fair Service Imphal Headquarter na sinduna ngasi pangthokre laliba April gi tang kun phau ba chayol amachupna Fair Service Week palan pangthokadori ngasi gi thoram aduda Bharat pumbada lairiba Fair Service ki personnel singna mathau tawbada lekhidraba singbu ikai khumnaba utke Fair Service ki Director K.S. Chandramani na Martius Pillar da leisu katuna ikai khumnaba utke ngasi gi thoram aduda Mars ki tang tara humdoi da Manipur Fair Service na sinduna pangthokiba essay competition da makong mathang taraba mairoi singda sel gi mana yenthoke Dr. K. Chandramani na phongdokiba da maihau langpok thorko matamda mal chang mangba nongmo nongmo gi hantherakle masi labda masi da leiriba miyamna maihau langpok matau karamna thokaloidage haibagi matangda khangba hengalakpadagin haike Hogi sineba science technology chakolabnina koigi saglaiba ko yumlei kari ama machidi hene device to yabani adubo akoida matamgi koigi department ki chinau khingna kan hona jaba jaga da school da college da legi public da club singa mai lena koigi matamgi awareness pibdigi koigi public yam so mi award woire adna koi fair koji miching handare aduna akoigi kanu toba कोई competitive statement अमर जो कोई देवेजी याम कबल गमी Prevent Fair Accident Promote National Development Haiba Team da pangthokpa Fair Service Week asigi ngasi ahoba numita Manipur Fair Service ki firemen singna maihau langpok matau karamna kangadagi haibagi matangda miyam mamangda demonstration utke Kanglaipa Communist Party KCP Poiluki Kuntra Taruk Suba Mapok Kumon Thoronga Mari Lainana Ngasi Tera Bazar de Laiba Children Hongi Angang Singda Atum Ahau Boy Kolom na Tingba Polam Kaya Kusin Nakibaga Luinana Homas de Laiba Angang Singi Damal Zaglena Masupizaki Amarumda Mongsangi de Laiba All Manipur Mentally Handicapped Person Welfare Organization Gi Home Dasu Boy Kolom Sanana Bagi Polam Sing Yauna Ate Polam Kaya Yentopaga Luinana Zaglena Masupizaki Ariba Matamdagi Sanaduna Laklaba Kongba Laitong Patpagi Thoram Ngasisu Pangai Hautel the Pangtukre Utra Sanglen Sana Konung Sinduna Pangthokiba Thoram aduda Maichau Purel M Apabina Lutingke Thoram aduda Angom ning Thauki Amubi Khwai Lakpa KS Ibungo Hal Laifam Lakpa S Berendra Thangsu Hanba Y Babu Amadi Irat Langba Ice Tamar Singana Chingba Miyokana Sarukyake Ngasigi Kongba Laitong Patpa Sajibu Laikul Tauba Thoram Asigi Matangda Maichau Purel M Apabina Handak Sahigi Oina Thengnariba Kudam Changdamgi Matungina Leibaki Luchingba Naiba Singi Marida Asopa Karalagade Angang Singda Ana Ayekra Lakpiyai Manama Sing Potok Chatok Kibaramda Asopa Legani Haike Masi Kumsi Sahi Di Akoi Pakang Bagi da Kakcheng Tera Kakcheng Atauba Ama Leiga Mayam Panglam Satpa Sina Akoi Leibaki Kara Puning Korang Kosau Naba Pokpa Masung Mai Marong Mara Kara Sokpa Adugumba Aduga Laiku Lerai Kara Sokani
सिम हाना ले अदुगा कोई माइबा फम गी माइबा गी मजिदा तब मतमदा थेंगबदा असिदासु कक्कें अदुसु लेरे अदुना लेपाक की सागी लकुलरा चोकपा मई मरोमाना मरा सोकपा इबदु ओय अदुगा लोना लोना ना तिंथ्रोक सी लेरमी तिंथ्रोक सी मैरम नौपोक्तै खर जंगल मैरम पांगलमना लेरम मरमना आंगांग विगी मरी खर सोक ई हाइना लवे लमना लाइला चुना थंबिरम असिगे मतुंगिना असिनी अदुगा नोंगी मतांगी दी कुमसिगी थोदोंना छु वातबा अमसुं यामना हेना अवाबो बसु थोय आदुना मै सिंगसिगी थोदोपा कायबा लेरोयना खंजे मैंग इम्फाल कोंचाक मखा लेखाई दे थोखिबा लाइबक थिबा थौदो अदु मखा चथरक्तनबा सेक्यूरिटी फोर्स ना ngasisu ngak senbagi thabak yamna kana chathare hoji amuka hana timba brem thalojre Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu Delightful cupcakes with creamy vanilla filling from Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Manipurgi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasimag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Delta Tutorials for CBSE, Kwakatel Airport Road opposite Oil Pump. Admission open. Foundation course class 9, 10 and 12 science starting from 1st April. Vacation course for Nabodaya and others for class 11 science from 4th April to 16. Time 10 am to 7 pm. For details, please visit Delta Tutorials, Kwakatel Airport Road opposite Oil Pump. Lengshin Biro, Sarma Opticals BT Road Imphal special offer pijabaga loinana hodok chare lens khaktumak laigadaba scheme asi pambiba singna isagi mit ka chana fiber lens ama leibigadabani aduga adom gi apamba frame ama free de pijagani khudong chabasi lobiu ngasimak lengsin biru Sarma Opticals opposite Johnson School BT Road Imphal Adum karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Lifsaf syrup sijunabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laing babudi nadringai da saksal hobana hena fai Breaking matung me amukana taram nokchari Sakhiba tang taramathoi da nungba subdivision gi manung chanba lenglong da Jelangrong United Front ki Kangbuga khut thokna bagi thodokta kunmatoi suba para special force ki personnel ama sire hari thododugi makha tarakpada ngarang tang tarahomdoi da special force asina makha tana thodok thofam da changchinba matamda force asigi major Amit Deswal ko wa mi ama sire thodok thofam da security force na makha tana thibu hombagi thabak chatakre Myang Imphal Konchak Makha Lekai da thokiba pamdaba thodok aduda mai chakraba maitegi yum manga da Red Cross Society Manipur Branch ki General Secretary Dr. Y Mohena Luchingba Kangbu amana 10 amadi sana thaknaba polam kaya khusinakre atai mafam singdasu mateng pangkigani hari Thangmeban Jerau Singi Saktam Kanbada miyamna choba thodang yabiu haina Naharole Semba Club ki President El Pratap na apil tarokle Haukiba tang nipan da maitei Jerau bunimitta Thangmeban Jerau Sing karakpa masing yamlaba miyo singna asa thakki arim apa amadi plastic ki polam kaya langtoklam badagi Zingkhong dagi singtak phawba amot akai na thanduna jinga sigi mahusagi saktam da chauna akai ba pikhe ngarang su charak puja ga mari leinana masing yamlaba miyo singna jinga sigi akoi bagi phibam da chauna mosinhan khe miyamna hundoklamba polam singa du club asina sengdok tuna lakhe ngasi su zingkhong dagi singtak phawba sengdokhe pratapna makhatana miyam amadi sanaroi singna jingka bagi nungai ba amadi hakjang phabagi kanaba lobiu
क्लब न थमलिबा फत्तबा हुंदोखमदा अमोर अकाई हुंदोकपियु जिंग असिगी महौसागी सक्तम कन्नबा होनबदा मरु ओइबा थौदांग लौबियु हाइके अदु मयामना कोई मरु ओइना प्लास्टिक बोतल मयाम सिंजे कोई सिंगी मरक लंगजिंग मतमदा तुमंगमदबनिना मखोइदि मतम फरोक ले होगदबने यारिगे अखोइ डस्टबिन थमिबा अदगी प्लास्टिक करी करा खाव याना थमिबा हापसन बिरकान मफम चाना थमिरब तारगदि अखोइना मयामगी सिसेंबा मयामगी सेवा तबदसु कोइ नुवाइजगदबने दुगो याम साइना थमंबसिना मरम ओइरकांदा अखोइ अचौबा मसिगी पोलुम अमा अखोइना हाउले सेमतला कुसुमैरा पाइबि मयामदा मसिन नंसिनना लैबा हाइतारे अदुना मतुंगदि अखोइगी ममा मपासिना अखोइगी आइसक्रीम चाबु ओरसु सि ngang कनोद डस्टबिन थादबियु सिदा थादबियु हाइबनि सिगुदो ममा मपा ओरसिनसु यामना फजना अवेयरनेस तौना तौमिनरगदि अखोइ लैरिबा मसिगी सिंगी सेक्टर मसे मखा ताना मांगधरतम होनबदा सौबो थौदां लौहिनसे हाइबो वाफमसे एनएलसी माइकेदि थन हौजिक मरोइबा पाउ अमु उरिपोक्ता साबा रामकृष्ण मिशन स्कूल की प्राइमरी स्कूल चीफ मिनिस्टर अक्रम इबोबिना हांगदोख्रे अमदे ngarang numidang yuara hakiba atuda amang ata thokibagi pau leptana lakle ASTV pau mieng tabir ba singbu amaka hanna khurumjare